ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯔꯤꯕꯨ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ꯫ ꯍꯦ ꯅꯤꯄꯥ, ꯅꯪ ꯊꯧꯅꯥ ꯌꯥꯝꯅ ꯂꯩ꯫ ꯅꯪꯅ ꯑꯩꯒꯤ ꯇꯨꯔꯦꯜꯕꯨ ꯃꯥꯡꯍꯜꯂꯕ ꯑꯩꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯍꯜꯂꯨ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯊꯋꯥꯏ ꯑꯗꯨ ꯑꯩꯅ ꯂꯧꯒꯅꯤ꯫ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯆꯍꯤ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯄꯥꯔꯤ ꯀꯧꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯒ ꯆꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯥꯒ ꯍꯧꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯕ, ꯌꯥꯝꯅ ꯁꯤꯡꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯀꯧꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯥꯔꯤ, ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯅꯦ ꯏꯁꯤꯡ ꯑꯁꯤ ꯊꯤꯜꯂꯨꯆꯣ꯫ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ, ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯃꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯊꯤꯜꯂꯨꯒꯦ꯫ ꯄꯥꯕꯨꯡꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯅꯤ꯫ ꯅꯨꯡꯁꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯥꯏ꯫ ꯑꯩꯅ ꯃꯉꯣꯟꯗ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯁꯤꯗ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯒꯅꯨꯅ ꯇꯣꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯄꯥꯔꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯏꯁꯤꯡ ꯊꯤꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯗꯤ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯑꯗꯨꯗ ꯂꯧ ꯍꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯕꯥ, ꯅꯪ ꯌꯥꯝꯅ ꯋꯥꯔꯝꯃꯅꯤ꯫ ꯑꯩꯅ ꯏꯁꯤꯡ ꯄꯨꯔꯛꯂꯦ꯫ ꯂꯥꯛꯑꯣ, ꯏꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯊꯛꯈꯣ꯫ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯁꯦ꯫ ꯄꯥꯔꯤ, ꯏꯆꯥ ꯎꯕꯗ ꯑꯋꯥꯕꯒꯁꯦ ꯂꯣꯏꯅ ꯐꯔꯦ꯫ ꯀꯗꯥꯏ ꯏꯁꯤꯡꯗꯣ ꯊꯛꯂꯒꯦ? ꯕꯕꯥ, ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯠꯂꯁꯦ꯫ ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ꯫ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ, ꯌꯥꯝꯅ ꯋꯥꯔꯅꯤꯌꯦ꯫ ꯏꯆꯥꯅꯨꯄꯥ, ꯑꯩꯅ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯆꯥꯛ ꯆꯥꯔꯨꯔꯒ ꯂꯧ ꯍꯨꯜꯂꯕꯗꯤ ꯅꯨꯃꯤꯠ ꯇꯥꯔꯅꯤ꯫ ꯑꯗꯨꯅ ꯌꯨꯝꯗ ꯅꯪ ꯍꯥꯟꯅ ꯆꯠꯂꯝꯃꯣ, ꯑꯗꯨꯒꯅꯦ ꯅꯃꯥꯒ ꯆꯥꯛ ꯆꯥꯊꯣꯛꯑꯝꯃꯣ꯫ ꯏꯄꯥꯗꯤꯅꯦ ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯒ ꯑꯗꯨꯝ ꯍꯜꯂꯛꯑꯒꯦ꯫ ꯃꯄꯥꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯄꯥꯔꯤꯅ ꯃꯨꯟꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯥꯔꯤꯅ ꯑꯔꯥꯞꯄꯗ ꯁꯟ ꯂꯥꯕ ꯑꯃ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯁꯟ ꯂꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯁꯟ ꯑꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯑꯝꯃꯤ꯫ ꯕꯕꯥ, ꯐꯧꯗꯤꯗꯣ ꯁꯟꯁꯤꯒꯤ ꯃꯅꯪꯒꯟꯗ ꯑꯃꯨꯛꯇ ꯍꯥꯞꯄꯛꯑꯣ, ꯑꯗꯨꯒ ꯑꯩ ꯇꯧꯒꯦꯁꯦ꯫ ꯑꯗꯨꯗꯒꯤ ꯄꯥꯔꯤꯒꯤ ꯃꯄꯥꯅ ꯐꯧꯗꯤ ꯑꯗꯨ ꯁꯟꯗꯨꯒꯤ ꯃꯅꯪꯒꯟꯗ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯐꯧꯗꯤ ꯍꯥꯞꯄꯤꯕ ꯕꯣꯔꯥꯗꯨꯒꯤ ꯅꯥꯀꯜ ꯅꯥꯀꯟꯗ ꯊꯥꯡꯅ ꯍꯨꯠꯂꯝꯃꯤ, ꯑꯗꯨꯒ ꯁꯟ ꯂꯥꯕꯗꯨ ꯆꯤꯡꯂꯒ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯣꯔꯥ ꯑꯍꯣꯕꯗꯒꯤ ꯐꯧꯗꯤ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯥꯔꯤꯅ ꯌꯥꯝ ꯂꯥꯏꯅ ꯃꯇꯝ ꯏꯆꯪ ꯆꯪꯗꯅ ꯐꯧ ꯍꯨꯟꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥ ꯃꯆꯥ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯂꯧ ꯍꯨꯟꯕꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯦ, ꯋꯥꯏ ꯑꯃ ꯁꯪꯉꯤ꯫ ꯃꯁꯤ ꯂꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯗꯤ ꯀꯌꯥꯗꯤ ꯃꯊꯥ ꯁꯥꯔꯨꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯗ꯫ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯕꯤꯔꯣ꯫ ꯑꯩꯁꯨ ꯆꯥꯛ ꯂꯣꯏꯅꯕ ꯇꯧꯔꯛꯂꯒꯦ꯫ ꯄꯥꯔꯤꯒꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯍꯩꯁꯤꯡꯕ ꯄꯨꯝꯅꯃꯛ ꯃꯃꯥꯗ ꯇꯝꯃꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯥꯔꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯑꯐꯕ ꯑꯣꯖꯥ ꯑꯃꯗ ꯃꯍꯩ ꯇꯝꯂꯕꯗꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯥꯔꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯥꯔꯤꯕꯨ ꯑꯐꯕ ꯑꯣꯖꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯍꯩ ꯇꯝꯅꯕ ꯊꯥꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯏꯃꯥ, ꯕꯕꯥ, ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯦꯅ ꯈꯜꯂꯒ꯫ ꯍꯣꯏ ꯏꯆꯥꯅꯨꯄꯥ, ꯅꯪ ꯑꯩꯈꯣꯏꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯣꯏꯅꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯕꯤꯔꯤꯕ? ꯅꯪꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯍꯩꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯦ꯫ ꯃꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯄꯥꯔꯤꯕꯨ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯑꯣꯖꯥꯅꯁꯨ ꯄꯥꯔꯤꯅ ꯁꯥꯇ꯭ꯔ ꯑꯇꯩꯗꯒꯤ ꯍꯦꯟꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯀꯟꯅ ꯍꯣꯠꯅꯕꯗꯨ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯄꯥꯔꯤꯗ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ
ꯄꯥꯔꯤꯁꯨ ꯆꯥꯎꯔꯛꯇꯨꯅ ꯆꯍꯤ 19 ꯁꯨꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯄꯥꯔꯤ, ꯑꯩꯅ ꯈꯪꯖꯕ ꯍꯩꯖꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯅꯪꯉꯣꯟꯗ ꯇꯝꯕꯤꯔꯕꯅꯤ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯃꯥꯒ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯆꯔꯣ꯫ ꯍꯣꯏ ꯑꯣꯖꯥ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ, ꯑꯣꯖꯥꯒꯤ ꯃꯍꯩ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯇꯝꯕꯤꯕꯒꯤ꯫ ꯄꯥꯔꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯣꯖꯥꯗ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯄꯥꯔꯤꯅ ꯎꯃꯪ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯃꯅꯥꯛ ꯅꯛꯄ ꯌꯦꯡꯕꯗ ꯗꯣꯛꯇꯔ ꯑꯃꯒꯤ ꯌꯨꯝ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯏꯁꯤꯡ ꯈꯤꯇ ꯊꯛꯆꯒꯦ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯄꯥꯔꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯥꯒ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯥꯔꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯗ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ, ꯑꯩ ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯑꯩ ꯂꯨꯍꯣꯡꯕ ꯌꯥꯝꯅ ꯄꯥꯝꯃꯤ, ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯋꯥꯐꯝꯁꯤꯃꯇꯪꯗꯤ ꯌꯥꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ, ꯃꯇꯝ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯗꯣꯛꯇꯔ ꯁꯥꯍꯦꯕꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ, ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯅꯪꯒꯤ ꯅꯆꯥꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦꯅꯦ꯫ ꯐꯔꯦ, ꯅꯪꯅ ꯃꯥꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯕꯗꯤ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯨ꯫ ꯅꯪꯅ ꯊꯕꯛ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕꯗꯤ ꯗꯣꯛꯇꯔ ꯁꯥꯍꯦꯕꯀꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯖꯈꯣ꯫ ꯐꯔꯦꯅꯦ, ꯅꯪꯅ ꯇꯧ ꯍꯥꯏꯕꯗꯣ ꯑꯩ ꯇꯧꯔꯒꯦ꯫ ꯀꯔꯤ ꯊꯕꯛꯅꯣ? ꯃꯤꯇ꯭ꯔꯪꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯆꯨꯒꯤ ꯗꯥꯏꯃꯟ 10 ꯂꯩꯕꯅꯤ꯫ ꯃꯗꯨ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯤꯕ ꯉꯝꯂꯕꯗꯤ ꯗꯣꯛꯇꯔ ꯁꯥꯍꯦꯕꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯦ ꯅꯍꯥꯛ ꯂꯧꯖꯈꯣ꯫ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯄꯥꯝꯃꯦ ꯍꯥꯏꯔꯤꯕ ꯗꯥꯏꯃꯟ ꯑꯗꯨ ꯂꯧꯕ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯇꯨꯔꯦꯜ 2 ꯂꯥꯟꯕ ꯇꯥꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯃꯗꯤ ꯍꯨ ꯆꯦꯟꯕ ꯇꯨꯔꯦꯜ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯃꯅ ꯃꯩꯒꯤ ꯇꯨꯔꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯔꯒ ꯅꯨꯄꯤ ꯑꯗꯨ ꯂꯧꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯗꯣꯛꯇꯔ ꯁꯥꯍꯦꯕ ꯑꯗꯨꯅ ꯄꯥꯔꯤꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯑꯣꯏꯕ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯄꯤꯔꯝꯃꯤ꯫ ꯅꯪꯅ ꯃꯁꯤꯒꯤ ꯃꯔꯨ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯗ ꯊꯥꯗꯕ ꯃꯇꯝꯗ ꯄꯣꯠꯁꯛ ꯑꯗꯣ ꯁꯔꯨꯛ 10 ꯄꯣꯠ ꯑꯗꯨ ꯄꯤꯛꯁꯟꯈꯤꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯄꯥꯔꯤꯅ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯃꯃꯥ ꯃꯄꯥ ꯎꯅꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯄꯥꯔꯤ ꯎꯕꯗ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯥꯔꯤꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯃꯥ ꯃꯄꯥꯗ ꯇꯝꯃꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯥꯅꯁꯨ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯔꯨ ꯈꯔ ꯄꯤꯔꯝꯃꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯃꯔꯨ ꯑꯁꯤ ꯍꯥꯞꯆꯤꯜꯂꯕꯗꯤ ꯄꯣꯠꯁꯛ ꯑꯗꯣ ꯁꯔꯨꯛ 10 ꯍꯦꯟꯅ ꯆꯥꯎꯊꯣꯛꯈꯤꯒꯅꯤ꯫ ꯄꯥꯔꯤꯅ ꯃꯄꯥꯗꯒꯤ ꯃꯔꯨ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯑꯍꯤꯡ ꯑꯗꯨꯗ ꯃꯌꯨꯝ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯗ ꯍꯨ ꯆꯦꯟꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯥꯔꯤꯅ ꯑꯉꯧꯕ ꯃꯔꯨ ꯈꯔ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯪꯊꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯁꯔꯨꯛ 10 ꯍꯦꯟꯅ ꯄꯤꯛꯁꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯅ ꯇꯨꯔꯦꯜ ꯑꯗꯨ ꯁꯣꯡꯂꯒ ꯂꯥꯟꯊꯣꯛꯍꯧꯔꯦ꯫ ꯈꯔ ꯆꯠꯂꯒ ꯑꯃꯨꯛ ꯃꯩꯒꯤ ꯇꯨꯔꯦꯜ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯃꯥꯅ ꯑꯉꯧꯕ ꯃꯔꯨ ꯈꯔ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯪꯊꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯁꯔꯨꯛ 10 ꯑꯃꯨꯛ ꯄꯤꯛꯁꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯔꯦꯜ ꯑꯗꯨꯁꯨ ꯃꯥꯅ ꯂꯥꯟꯊꯣꯛꯑꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯄꯗꯒꯤꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯔꯤꯕꯨ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯍꯦ ꯅꯨꯄꯥ, ꯅꯪ ꯊꯧꯅꯥ ꯌꯥꯝꯅ ꯂꯩ꯫ ꯅꯪꯅ ꯑꯩꯒꯤ ꯇꯨꯔꯦꯜꯕꯨ ꯃꯥꯡꯍꯜꯂꯕ ꯑꯩꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ
ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯍꯜꯂꯨ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯩꯅ ꯂꯧꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯃꯆꯨ 10ꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯥꯏꯃꯟ ꯑꯗꯨ ꯍꯥꯟꯅ ꯄꯤꯕꯤꯌꯨ, ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯀꯦ꯫ ꯀꯔꯤ ꯅꯪꯒꯨꯝꯅ ꯑꯩꯒ ꯂꯝꯕꯥ ꯄꯥꯒꯦ ꯈꯜꯂꯤꯕ? ꯅꯪꯕꯨ ꯈꯨꯗꯛ ꯑꯁꯤꯗ ꯍꯥꯠꯇꯣꯛꯀꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯈꯛꯇ ꯂꯥꯛꯄꯅꯤꯗꯅ, ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯒꯨꯝꯕ ꯀꯌꯥ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯅꯤ꯫ ꯑꯗꯨꯅ ꯗꯥꯏꯃꯟꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯇꯨꯔꯦꯜꯁꯤꯡ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯍꯟꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯇꯨꯔꯦꯜ ꯀꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯔꯣꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯆꯨꯒꯤ ꯗꯥꯏꯃꯟ ꯌꯥꯎꯕ ꯑꯆꯧꯕ ꯆꯐꯨ ꯑꯃ ꯄꯥꯔꯤꯒꯤ ꯃꯃꯥꯡꯗ ꯊꯝꯃꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯅ ꯑꯉꯧꯕ ꯃꯔꯨ ꯈꯔ ꯂꯪꯁꯤꯜꯂꯝꯃꯤ ꯆꯐꯨ ꯑꯗꯨꯗ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯆꯐꯨ ꯑꯗꯨ ꯄꯤꯛꯁꯜꯂꯗꯨꯅ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯄꯥꯔꯤꯅ ꯇꯨꯔꯦꯜꯁꯤꯡ ꯑꯗꯨ ꯂꯥꯟꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯄꯥꯅ ꯄꯤꯔꯛꯄ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯔꯨ ꯑꯗꯨ ꯇꯨꯔꯦꯜ ꯑꯅꯤ ꯑꯗꯨꯗ ꯂꯪꯊꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯨꯔꯦꯜ ꯑꯅꯤ ꯑꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄꯥꯔꯤꯅ ꯃꯆꯨ 10ꯒꯤ ꯗꯥꯏꯃꯟ ꯑꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯗ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯗꯣꯛꯇꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯈꯨꯜꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅꯁꯨ ꯄꯦꯜꯂꯗꯨꯅ ꯄꯥꯔꯤꯗ ꯃꯆꯨ 5ꯒꯤ ꯗꯥꯏꯃꯟ ꯃꯉꯣꯟꯗ ꯄꯤꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯥꯏꯃꯟꯁꯤꯡ ꯑꯗꯨ ꯌꯣꯟꯊꯣꯛꯇꯨꯅ ꯄꯥꯔꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫